Congress lengak laklabadi santi soidna hanjilakani ke megasantra Congress lengak laklabadi state as santi soidna hanjilakani loinena LEIBA asigi sangbidan kan mangamgani miyamna Congress ta zaba thambiyu haina Manipur Pradesh Congress Committee President kaisam megasantra no phongdokre wafam asi Tengnopol District Congress Committee sinduna Tengnopol District ke lamlong khulenda pangthokpa district level sambidan bachau rally da saru yaraduna phongdokibani magna makhata raduna BJP ge double engine lenga ki thausin ne state sigi miyam awaban nangbani miyam gi hak mapung phana phanggadaba adu ka tawrakpa amadi black carbar tawrakpa singna miyamgi mihut oirakpadagi miyamgi asapum namakai maram aduna anoba taseng mihut sing khanduna lengak semgachi mikhalda seltha tharaga amadi power season aduna mai pakani khan basing paratam birasi haiki megachandran hai sambidan kandaba yade sambidan kanbana manipur amadi bharat ki chawkhat thorang pum namak paikhat pangam gadoribani center da paliba BJP lengak asina sambidan khunggaung naba lebak miyam awaba nanglibani economic crisis thorakpani ngasi congress sambidan bachau rally pangthok leba asi vote khom banate lebak asi kanana state amadi center lengak to kholau puna lawminnaba campaign sa thabani BJP lengak leiriba makhai miyamgi hak phangloi chawkha thorangi senthang pumnamak tharak loi haiki mahakna hai BJP na 2014 da center da lengak pairakpa matamda Sahida lebak asigi nah crore anida thabuk pigani haina thaja piki loinana Manipur na 2017 da BJP lengak lakpa matamda sahida lakh amaga makhai thabuk pigani haina thaja pikibani adubu thaja sing asing asi phawa thabuk to ontokri na sing thabuk pibagi mohut lengak ki asset sing privatize tawri miyamgi hak sing matli state amadi center da BJP lengak leina sahi manga henna kadigi autonomous district council ki election tawbung ngamjibanu election tawbung ngamdaba amadi constitution na piriba kanglon singakna satabadagi ngasidi ADC ki kuthang da paikhat kadaba sakot thorang sing paikhat pangamtre election tawdaba na maram oiraga 15 finance commission na lupa crore listing hena thatuk tana leiri pm asi yorfabuda BJP lengakta leiri MLA sing kari tawri ka leiri constitution na piriba miyamgi hak sing double engine lengak na matpani haina maral siki status double engine lengak leina free movement leihanba ngamdri BJP gi double engine lengak asigi thausilna maram oiraga aikhoi ining tamna state ase sathok sasin ngamdri yelhongi purop sing maring tamna sathok sasin tawnaduna aikhoi masal wari sanaba phangandri miyamgi hak phangnaba center amadi state lengak ta kholau lawba matam oire haiki MLA local area development fund gi mafam adudagi oina chawkhat thorang sing thabuk sing paikhatlagani hainasu mega sadrana thajaba thamki TIPAIMUKH LEIBA Kukigi yum ama ZOMI na mai THAMBIRAMLE haina kangleipak ki apunba kholauna update tawiri Hayeng May Kunga Taretagi Makata na Changsin Gadaba Khongjang Sing Lauthokre May 20 da ahum suba Maharegiment na Chathaki Bathawong Adubu Yaning Daba Fongdok to na Changsiliba Khongjang Asigi Makata Rakpa Khongjang Oina Hayeng May Kunga Taretagi Lamdam Asida Leiriba Central Lenga ki office sing Thingjin Bagi Athing Bathambaga Loina na district sing da Leiriba DC sing da Miam Thomjin Duna memorandum pishin Bagi Khongjang Changsin Gani Haina Koko Migi convener in charge Warepam second of Lauthokre Mang High Gwal Tabi the Toki with Hodogi Matang the apology to Wahina Junction Kiba Khongjang. Adu Governor Nalale Hydro Fawa Hadok Palatri, Khongjang Asigi Makacha Tarapo Oinalam Damasi the Leiriba, Center Langakilo Shangsing, Tingbagi Khongjang Junction Gani, District Sing Gidi, DC Sing the Thomjin Duna Memorandum Pisin Gani, Center Langakilo Shangsing, Tingbagi Khongjang da, Mahiloisang, Analayang Amadi, May Singidi Consiloi, Jangsin Gadoriba Khongjang Asida, Miam Nasumapung Fana Sogat Piu Haiki. Delhi da COVID active case masing chamagamari yaukre India da anoba COVID RN1 gi active case lising amagamapan yaure India gi capital Delhi da anoba COVID lighter RN1 gi active case masing chamagamari yaukibaga loinana India pumbagi oina COVID RN1 asigi active case masing lising amagamapan yaure Hojik Delhi da COVID RN1 lighter asigi active case masing hengalaliba sida Delhi gi Chief Minister Rekha Gupta na lighter asi thengna bada lenga na lokhaliba section thorang sing nauna review tawkibaga loinana hospital sing da chatkada bachana kanglon sing su Hongdok Hongjin Tauduna Council Hankre India gi oina hojik fawbada COVID lighter asigi apunma masing lising amagamapan gi manungda Kerala na khwaidagi makokta leiri state aduda hojik COVID lighter asigi apunma case chamriga kontra yokre loina na mathangda Maharashtra na lighter asigi active case chaniga mapan yoduna anisubada leiri aduga Delhi na apunba Masing chamaga mari oiduna ahum sobada leiri Delhi gi mathangda Gujarat COVID active case marifuga humdoi Karnataka da nifuga taret Uttar Pradesh da taraga manga amasung West Bengal da taraga nithoini adum oinama khwaidagi nauna pauda Maharashtra da lighted asigi active case ani amadi Kerala amasung Karnataka da nauna active case masing amamam so hengalakre haidi Amaromda anoba COVID RN1 lighted asi Andaman and Nicobar Arunachal Pradesh Himachal Pradesh Jammu and Kashmir Bihar amasung
ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯟꯗꯣꯔꯛꯄꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯈꯣꯡ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯗ ꯃꯤꯌꯥꯝꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯃꯨꯀꯣ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯣꯜ ꯃꯅꯤꯄꯨꯔ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯃꯤꯇꯤ ꯑꯣꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯦꯔꯦꯁꯟꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯐ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯣꯕ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯔꯥꯟꯆ MSF ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯅꯤꯡꯊꯧꯈꯣꯡ ꯕꯖꯥꯔ ꯑꯃꯗꯤ ꯃꯣꯏꯔꯥꯡꯗ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯏꯟꯗꯤꯌꯥꯁ ꯄꯣꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯩꯔꯥꯒꯤ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯑꯃꯗꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯄ ꯌꯥꯔꯣꯏ ꯀꯟꯗꯦꯝ ꯏꯟꯗꯤꯌꯥꯁ ꯄꯣꯂꯤꯁꯤ ꯇꯨ ꯑꯣꯕ꯭ꯂꯤꯇꯦꯔꯦꯠ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯅꯤ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯏꯃꯥ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯕꯨ ꯈꯥꯏꯕꯨꯡ ꯈꯥꯏꯗꯣꯛꯇꯨꯅ ꯍꯥꯠꯅ ꯁꯣꯟꯅꯍꯟꯕ ꯑꯃꯅ ꯑꯃꯕꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯅꯍꯟꯕ ꯂꯦꯞꯇꯅ ꯊꯧꯑꯣꯡ ꯀꯌꯥ ꯃꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯛꯍꯜꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯍꯟꯕꯤꯕꯒꯤ ꯃꯍꯨꯠ ꯅꯝꯊꯗꯨꯅ ꯊꯝꯕꯤꯔꯦ, ꯂꯣꯏꯕ ꯅꯥꯏꯗꯕ ꯏꯔꯥꯡ ꯊꯣꯛꯍꯟꯕꯤꯔꯦ ꯑꯃꯗꯤ ꯍꯦꯟꯅ ꯊꯣꯛꯅꯕ ꯁꯤꯜꯂꯦ꯫ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ꯫ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯀꯟꯕ ꯏꯍꯧ ꯁꯥꯒꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕ ꯊꯧꯗꯥꯡ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯗꯅ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯅꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯃꯨꯛꯅꯈ꯭ꯔꯦ, ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯈ꯭ꯔꯦ, ꯏꯐꯤꯖꯤ ꯃꯩ ꯊꯥꯍꯟꯈꯤꯗ꯭ꯔꯦ ꯒꯚꯔꯅꯔ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯀꯪꯂꯥ ꯐꯥꯎꯕ ꯂꯥꯛꯂꯒ ꯔꯥꯖꯚꯕꯟꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕꯒꯤ ꯂꯝꯕꯤꯗ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈꯤꯕꯗ ꯅꯠꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯊꯧꯔꯤꯅ ꯂꯥꯛꯈꯠꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 22ꯗ ꯗꯦꯜꯂꯤ ꯆꯠꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯉꯁꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯍꯜꯂꯛꯀꯗꯕ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯣꯔꯛꯇꯨꯅ ꯈꯨꯠꯇ ꯃꯅꯤꯄꯨꯔꯗ ꯁꯤꯡꯅꯕ ꯂꯦꯞꯀꯗꯕꯅꯤ, ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯦꯄꯣꯂꯣꯖꯤ ꯇꯧꯒꯗꯕꯅꯤ, ꯏꯟꯗꯤꯌꯥꯅ ꯃꯩꯇꯩ ꯃꯨꯠꯊꯠꯅꯕ ꯂꯦꯞꯄꯨ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯈꯣꯡꯖꯪ ꯑꯗꯨ ꯆꯪꯁꯤꯟꯈꯤ꯫ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯕꯗ ꯅꯠꯇꯅ ꯃꯥꯏꯀꯩ ꯑꯅꯤꯗꯁꯨ ꯉꯥꯏꯍꯥꯛ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯃꯨꯛꯅꯕ ꯑꯗꯨꯗ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯊꯟꯇ ꯁꯤꯖꯔꯅꯤ ꯍꯥꯏꯗꯨꯅ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯔꯛꯄꯗꯒꯤ ꯈꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯇꯥꯟꯈꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯟꯕ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯈꯤꯕ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯃꯈꯥ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯔꯣꯏꯗꯕ ꯃꯔꯝꯅ ꯑꯥꯔꯃꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯀꯪꯂꯥ ꯐꯥꯎꯕ ꯂꯥꯛꯈꯤ꯫ ꯀꯪꯂꯥꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯔꯥꯖꯚꯕꯟꯗ ꯂꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯊꯥꯕ ꯋꯥꯍꯩ ꯂꯧꯊꯣꯛꯂꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄꯨꯡ 24ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯐꯪꯂꯛꯇꯕꯗꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯔꯥꯖꯚꯕꯟ ꯇꯝꯅ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤꯕꯨ ꯒꯚꯔꯅꯔꯒꯤ ꯅꯥꯀꯣꯡ ꯌꯧꯅꯕ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯅꯤ꯫ ꯉꯁꯤ ꯃꯤꯌꯥꯝꯅ ꯄꯨꯡ 12:30 ꯄꯨꯡ 3 ꯐꯥꯎꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯒꯚꯔꯅꯔ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯕ ꯃꯇꯨꯡ ꯑꯥꯔꯃꯤꯒꯤ ꯆꯣꯞꯄꯔꯗ ꯀꯪꯂꯥ ꯇꯝꯅ ꯆꯠꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯤꯌꯥꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯑꯥꯔ.ꯀꯦ. ꯊꯔꯥꯛꯁꯅꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯗꯦꯜꯂꯤꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯔꯥꯖꯚꯕꯟ ꯌꯧꯅꯕ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯒꯚꯔꯅꯔꯅ ꯂꯝꯕꯤꯗ ꯍꯜꯂꯛꯇꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯃꯩ ꯆꯨꯕꯅꯤ꯫ ꯃꯩ ꯆꯨꯔꯝꯂꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯒꯚꯔꯅꯔꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯒꯚꯔꯅꯔꯒꯤ ꯃꯤꯇ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯊꯤꯡꯈꯤ ꯑꯃꯗꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒ ꯆꯥꯎꯅ ꯃꯨꯛꯅꯈꯤ꯫